Tungan social media ki maruoiba ipaw khara miyamda share tawjage. Maitai lipun ki promote singi post ki maruoiba matang miyamda share tawjage. Honorable CM ki condition sing asi yadaba MLA sing amadi koki illegal immigrants singna mahakpu sinba pami haina asumna phongdokli. Makhatana CM BIREN ki maruoiba wafum khara miyamda share tawjage. No separate administration. Border fencing khagadavani. FMR kakthakadavani. Illegal drug poppy plantation maru fangna muthatpa 1961 da base year oiraga illegal immigrants sing deport tawba reserve protected forest kangadavani aduga core issue compromise tawba yaroi haina phongdokkhre aduga CM singadavani hairiba makhoi MLA 18 gidi kari condition singno miyamda khanganpham thoi haina asumna phongdokli makha tarakpa update Sursanpur Baijang family land da laiba yum ama maina sakhre hairi Makhatana Bollywood ki maming leirebe actor Salman Khan bu hana bu honoramba singi mathakta police na charge thangat khre lupa lakh kun manga gi senpham lawraba matungda Salman Khan bu hana na bu honoramba ni hairi Makhatana arambai tengol gilu singba koronga ma khuman yamna maru oiba wafum khara thamlakle huntok kha kharagi damak maitei ise isal loina senthaba hauna de wakhal taw noi lerek lesu tamlaba ngaktani aikhoi maitei se kari phibam da leiri hojik kari oirakani apha phatam munna khallu haina arambai tengol gilu sing pore lasina asumna phongdorokle